Manipur mamang thame ahumdagi ngasi phawa thokliba mai thaba hatna sunaba nungaitaba hingsagi thogdoksing ase yangchinnaba Kendragi Home Minister Amit Shah Imphal da me kunmapal dagi numit humnigi khongchata laktuna yangsilamki handaki misimina thokliba asawa hingsagi thabakse Kendragi mihut ama natraga ama laktuna yangsil haningbana khoirang khoisaunaraba miyamna wana khawrangna numit kuntaruk ni ngairaba tungda Amit Shah thunglakibani hek lakpaga thogdoksigi matangda khanaba Sri Biren gi Council of Ministers sing amadi MLA sing hauki Manipur gi maruiba official sing security makok thongbo official sing tongan ba kangluki civil society organization singilu sing ba kaya ima ibel nupi kaithel gilu sing ba sing amadi atay political party tarama thogi maruiba miyoi sing ga su unaki Manipur gi pangmi sing unabada thokliba thogdok sigi matangda High Court ke Retired Chief Justice amna lusingba Inquiry Commission semlaga athuba matamda thigat angani haibigi aset pathajaba piramki Home Minister na Surasanpur Kangpopi amadi more da satuna mafam du lusingba sing micham awaba tarba sing amadi CSO singa su unaramki Imphal gi akam patal labor relief camp ta satuna handaki irang sina sohol laba lanjena rak liba miyoi singa su unaramki mahagi khongsida sigi the Ministry of Home Affairs na nahal June Marida Tokiba notification amada handeki irang asibu thijanaba commission ama Guwahati High Court ke retired Chief Justice Ajay Lambana chairman oiba retired IS Himanshu Shekhar Das amade retired IPS Aloka Prabhakar na member oiduna semkre hairi commissioner sina hujiki thokliba hingsagi thogdok sigi haurakpham amadi mafam kayada pak sana sandoropuge akupo warol mataw korma thogdok sing asi leptana mathang manaw naina thokhibagi asengba achumba warol thogdok sing adubu laksinabu hotnabada mathau tabo authority sing natraga individual singna mapung phana masagi mathau chapchana pangthokhibra natraga kari karamba asoiba ahoba laiki amadi mai thaba hana sunaba thogdok sing adu laksinanabu hotnabada administrative measures chapchana lakhotkhibra lakhottabra haibadu yamna kupna thijangani hairi aduga thohaningdaba thogdok sing asi thokhibagi mari leinaba masak pumna maksu khomjinbaga loinana inquiry commission gi ahanba sitting dagi paraga tha tarukki manungda thijili asige report pikhatkani haina thokliba notification aduda marik chumna pali Amit Shah gi khongchat aduda maru eba wafam kharasu pawmi singda laukhoklamba singdi Manipur gi integrity kaheloi haiba center gi warepta ohongba laite handeki irang da sikraba singda direct benefit transfer gi khuthangda lupa lakh tara pigani yung kai lan thummang takraba singi oina akhanaba relief and rehabilitation package center na yamna thuna laukhoklagani security force tagi lakhiba khulai sing thiba horagani awaba taraba singi damakta seng metric ton lising kuntra pigani haibasini adubu miyamna khwaidagi maru aina ngainariba suspension of operation taunariba kuki khulai paiba singi mathakta thamliba su lokthokbugi achawo wafam adudi khara nathairamlaga chatkre madugi muhutta sugi kanglon thugaiba singi mathakta khwaidagi kanba makhalge thabuk lakhotkani haiba wafam tamak oina thambiramle adubo Home Minister masa lairingai manung amadi haujiksu su taunari bu kangbu singnadi atat akham laitana mara leijadaba micham miyamgi mayum makai mai thaba nongoi kapsin badi suglep lepte serauda laibai MLA ke Ranjit ki gari yum yauna atay yum chanirom su mai thagibagi report tongnarakli state force amadi miyam na ngarangdi akan bamongda seraugi utang pokpi kotsofai amasung singtam kuki khul singda lairamba khulai paiba singdu takthokki hairi kangchup amadi atay mafam khardasu akan ba irang thoki mi su sikhi asoapan nangki haujing Manipur da khunda minari ba kanglupna ma kham thengna ware mi sibagi sang numi khuding hengalakli mai thaba lanjena basu lepalaite thasigi anida thadorokpa official report amagi matung ina local village community hall school college yauna relief camp chani humputra ni thoida mioi lesing kuntra tare chamri yang khairom lanjena duna hingli wanari basi mioi kanglu amatagina tepumna makini hingsai thogdok asida maral suklai leijadaba chamlaba angang lising kaya victim oiduna lanjena bala yauri ahaloraba ana ekna sadok thonglaba mioi kaya sumamita mapitana relief camp ta hingli pata khakli matang sida tongjari bu kanglupsi kanano misa miyam nupi imai bel hojikti loina mating khudung narakle maharani kumudini linthoingambi kuranga nayini loinu onthok loi hainingai leite lamdam sigi puwari ga sagon nariba nupi lalda thauna phana chongthorakhibi ima singdigi irik
ngasisu aikhoigi nupi singlida cheli haibadu ulakpagi saktam loiji loya senthungna paktak ana haurakle khulai paiba singi mayokta khulai yaudana thengnana ba sem sarabra haidaba ngamlaktre lamdam sigi lai haugra pok iba singi I tongda aran ba yadaba mina laksa khigadabagi sarukpudi mi kha pondana nomu to oirosi hinglamlaga sikhi haiba wakhalondu hojik mating thorakle haibada haiman ba thokloi khali maraiba ki damakta mathai kathopadi makhoi singli naurida jawjaraklaba genetic expression ni adubu kari kanagani Hingminabada phangpham thokpa lokpham thokpu pumnamaki ayayada Bharat Sangvidhan gi khubam nungda kaidana leiri lan yaudana tanpham thokpa phangpham thokpu pumnamak tanbagi adhikar Bharat macha pumbagi lei batang sida lengak nasu paikhat piriba sinbiriba thauchil singsidagi kharage hena do or die tawagi tangai phadaba lei miyoibagi nungsinaba ma khraba lamdamda isa gi phambalduda kayam kuina tongduna leiba ngamgani Bharat ke manungda leiriba raija amana si yoraba tanpham sidadi Pradhan Mantri Shri Narendra Modi gi akhanaba miyang amadi soiduna changhanningi Kendra gi makok thongba Council of Ministers sing Manipur gi issue sida pusanbirau aikhoi gi MP anibusu akhanaba sakti season haningi sahisa kaya gi liklamda nungsi chanana lakhiba chingtam ani gi marida mirancha kharana singchep thajilak ibasi leingak na kangluk khudingmaki miyam gi matenga loinena lokthokna ba sinbirakani haibegi asawa thajaba thamjari Siminababudi Hingminabana Fatra ne singtam animak ingna lamdam sida